अहानबदा मरोइबा पाउ कुकीजोला लौबा खुदिंगमक चथनरिबा सस्पेंशन ऑफ ऑपरेशन सुगी यानबा मखाताना चथदनबा सेंटर द तक्सिनबा हाइना मणिपुर लेजिस्लेटिव असेंबली की मिफमना अमतोइना वारेप लौदुना अडॉप्ट तौख्रे इंडो मेमांगम खै ngak senbagi thabag asi Assam Rifles nataba topa security agency na mahut silakpa yabagi thazaba lai haina chief minister and Biren Fongdokre हौजिक थोकलिबा इरांग असigi marumda khulai paiba singna miyam gi mihut kharada ki henbana chingba leibra haibase yengsenba mathau tai haina chief minister and Biren Fongdokre amade Manipur lengan chathariba war on drugs ki saruka moina popi pambi yan thatpagi khongjang ase koki singna taba mafam dadi thadoklaga thambagi fibam da leire haina hanagi IAS officer RK ni maina Fongdorokle